पाउचेरी इब मर इब पाउ खरा अपडेट तौजरे गवर्नमेंट की लोइसंग सिंग स्कूल सिंग ngana ka bahore स्कूल सोदी थाबगी मतम मानदबना चाउनो खुदोंग चादब मायोन हल्ले मणिपुर गवर्नमेंट थोकिबो ऑर्डर अमगी मतुगिना ngasi एप्रिल अमदगी गवर्नमेंट की लोइसंग सिंग अयुपुंग मपनदगी का bahonare mai लोइसंग सिंग पुंग निफानदगी क्लास हौरे अदबो क्लास सोदी थाबगी मतम मानदबना चाउनो खुदोंग चादब मायोन हल्ले मणिपुर लेरिबा बीजेपी न लिसिंग ब अनिसबा गवर्नमेंट असigi आहानबा कैबिनेट मिफम द लौखिबा वारिब की मतुंग इना ngasi dagi मणिपुर लेरिबा गवर्नमेंट की डिपार्टमेंट की एम्प्लॉई सिंग अयुपुंग मपन नंगनबा ऑफिस कानरकी अमरोम द गवर्नमेंट अमति प्राइवेट की मही लोइसंग सिंग की मही रोय ओजा अमति मरी लेना बुक स्टाफ सिंग सु अयुपुंग निपान नंगनबा स्कूल कानरके एजुकेशन एस की डायरेक्टर थोखिबा नोटिफिकेशन अमगी मतुंग इन स्टेट असिदा लेरिबा गवर्नमेंट एडेड प्राइवेट स्कूल की क्लास तौगदबा मतम असि प्री प्राइमरी की ओइना क्लास असि अयुपुंग निपानदगी तरा फोवा प्राइमरी क्लास 1 दगी 5 की ओइना अयुपुंग निपानदगी तरागनि थोइ मखाइ फावबा अपर प्राइमरी क्लास 6 दगी 8 की ओइना अयुपुंग निपानदगी अमगा मिनट तरा मंगा अमदे सेकेंडरी अमसो हायर सेकेंडरी क्लास 9 12 की ओइना पुंग निपानदगी अनि का मिनट तरा मंगा फावबा ओइगनि आइरे स्कूल सुती थाबगी मतम असि मानदब मरमदा खुदोंग चादब अम चाउनो मयुन हल्ले महिरोय अमगी अबोकपना पाउजे असिदा फोंदोरकपदा स्कूल सुती थाबगी मतम असि क्लास अमगा मानदबदा पेन सर्विस तौरिबा सिंग महिरोय अमदी माफादा चाउनो खुदोंग चादब अम मयुन हनगदौरे बेन मद तोंगलिबा महिरोय सिंग असि तोंगन तोंगन ब क्लास की महिरोय सिंगनि बेन सर्विस तौरिबा सिंग ओनदि सुती थाबगी मतम असि पुंखरा क खेनब मरम नंगन सुती थारिबा महिरोय सिंग थीनबा चपा मतमदा मखादाना लेहौरिबा महिरोय सिंग असि अम लौब लाकबा मतमदा थेंगदब मरम महिरोय सिंग हंकरंदा थिनबदा खुदोंग चादब लೈ मरम मदना पुंग अनि मिनट तरा मंगादा सेकेंडरी अमदि हायर सेकेंडरी महिरोय सिंगे सोदी थारबा मतंगदा महिरोय सिंग असि पुलप ओइना थिनगनि हाइरे मांगना हाय ए पुंग तरुक मखाइदगिना तरिदगी भेन तोंगदन स्कूल काखिबा प्राइमरी अमदि अपर प्राइमरी की महिरोय सिना पुंग अनि मिनट तरा मंगादा सुती थागदोरिबा महिरोय सिंग ngaiduna leiba haibasi awaba ama soidana oiragani angang singa si behen school ka khrabasu suti nganba maramna mama fana oina loba laknare atoba masi kyam kuina loba sat pangamgani haiba ngamde masida government miang changbiduna chanaba yagadaba system amu thambiu haina phongtorake ngasi school singi class ngan haupaga mari leinana khongmanda leiba eastern ideal high school gi assistant teacher e indupalana pauche asida hai school asi government gi school phagan hansi mission da yorpa school lamane मतममद गवर्नमेंट स्कूल असि मियामना थाजब थमलमदे अदब ngasi di ahongba kya amalakle mai loisang sing e pungni fandi class hauragani ana government thokeba order asi ngasi dagi chana bhaure school asi ki wen order asi ningthi ngak pangamle pre primary dagi class 10 forward leiba school asi da mai roi amadi oja sing matam chana e pungni fan ta rangi mamangda lakduna class hauba ngamle manipur ki mafam khara dagi disturb area lakthoki basi bjp na praja da thamkiba thajaba adugi saruka mani esada Aukiba Mars kunga mathoida Manipur da CM Bireda Luchingba BJP ki mapung phaba sarkar ama lakhiba ga iroinana ngarang parliament da leba kasi home minister Amit Chana prime minister Modi gi midiang makada Manipur jawang awang nopok lamtam gi state khara dagi afaspa lesinga maga sa pe yangai ga dipan gi makada disturb area status lauthokiba se BJP na praja miyam da tawgani haina thamkiba thajaba sing adugi sarukamani Kongthang asina awang nopok lamtam da santi lagle haibatu takpani ana BJP Manipur Pradesh ki president SR Dana ngasi party ki office da pangthokiba paugi mifam amada haigre ngasi April amadagi Manipur gi tongan ba district taru ki police station taraga mangana konba mafam dagi disturb area status lauthokiba asi BJP amadi Manipur miyam ki jamna nungaiba mikuba mane masigumba kongthang asi sanglaba sahi kya Manipur gi miyamna tantul lakbo wakasinga du tabiduna thabagoina Bangthorakpani masigidamak Prime Minister amsong Home Minister Jauna Council of Ministers singbo thagachari disturb area lauthokiba asi maru oina handak bangthokiba assembly bikhalda BJP na Manipur prajata thamkiba thajaba amadi nauna semliba BJP sarkar namit chamani faikhat kadaba action plan ama phongkiba kya adugi manung chana Bharat Sarkar amasong Manipur Sarkar na atenba matamgi marungta bangthorakpagi ahanba khongthangne thawngasi BJP ki manifesto da afaspa 1958 ka mari leinaba wafam amata yaudi aina wang kya lakhe wang singa dugi pakumena BJP na Manipur miyam da praja gi kholau aikhoi gi thawthang aina thamki bane BJP na thamki patha jabasing adugi paukhum ngarak home minister na Manipur yauna wang nongpo ki lamdam gi state home da ki disturb area status lauthung na bagi parliament da ki ayaba lokhi bane loinena state cabinet ta ayaba pikhi ba si BJP na Manipur praja na thamki ba thajabasing adu BJP ki lusing pa sin sarkar pairak paga thabogana pangthok pane Masih kita mak CM Biren amsung Council of Ministers yang bo thagachari
Manipur Prajana Sangla Basahi Kia Asi Apaspa Lokthona Bihokia Hotuna Lake. Masida Misi Mina Kaya Nankrabasu, Assembly Segment Karadagi Loktokrabaso. Prajagi Afinba Oidabadu Asidi Unit of Minister Namanipur, District Daruki Police Station Taramangana Kwanama from Kiadagi. Lauthokibana Manipurgi Law and Order Fakale, Ibadu Tagle. BJP na hawzik su makata na Prajagi aningba apahamba singa du thapunga na pangthok na naba BJP ga kusam na duna chale makata na su chatkigani lakatur pe sahi singda su BJP na Prajaga kusam na duna Prajagi apahamba Prajagi sa ko thorang kya paikhatkigani Nagaland government na afaswa gi matangda April marida consultative meeting pangthok na naba kaukre Central government gi maikei dagi Nagaland da April amadagi hauna afaswa gi makada Dislaviya andaragani handalak thokrabasu Nagaland government ge maikei dagi tha asigi marida Sumu KD Magi Nagaland Police Complex the Leva Rodho Dendron Holder Ekasigi Matan the Civil Society Organization Singa Consultative Meeting Pang Thona Bakauke Nagaland Gi Home Commissioner Abhijit Singh na Thokiba Circular Amada Hariba Consultative Meeting Aduda Nagaland Gis Minister Nafirio Deputy Minister Waifaton Adai Minister Singh Advisor Chief Secretary DGP Amsong Senior Official Singh Kaya Susarugaki Mifam Masigidabak Nagaland Gi Makedagi Central Nagaland Tribe Council Eastern Nagaland People's Organization, Tenyimi People's Organization, Angami People's Organization, Sagesan Public Organizations, Nasingba, Nagaland Labor Tongan Ba, Community Singa Organization, Kayami from the Jawn of Part 1 Togre. Central Government Gimakegi and Saguls in the mid April Amadagi Hona State, Adugi District, Tariki Police Station, Taramanga Kunba, Yariaga Fasba, Lautokani, and Lautokra Matunda, Housing State, Adugi District, Taragam Police Station, Yankatari Kunva. Area singkak damang afaswa chanaragane. Center ki maike degi Nagaland ki area khara degi disturb area lautok le lautok rabaso. Nagaland ki maike degi di masida yamna kanna janing trai. Nagaland pumpa degi yakasi lautok kadabani haire. Meghalaya the Hindu sing minority status pinadaba demand augre. Trinamool Congress ki MP Santa Shetri ne Meghalaya the Leriva Hindu community sing minority status pinadaba ngasi Rajya Sabha da demand augre. Trinamool Congress ki MP asna Supreme Court ki maike degi Hindu singasi Makoi ki jaga sing adu the minority oiba tarapati makoi sing adu minority status pinanaba stand khanaba yai aina ruling adu thujinaba taksin gre Hindu sing adu akang nova state khara the minority oiba tarapati makoi ki apa mamong education institute sing establish tawba masung administrator tawba yai abase constitution the minority sing the piriba hak adu da mayak sing na yauri bane marabadan Indian constitution ke article 29 amasung 30 ke matungina Meghalaya the Hindu sing asi minority status pinanaba Meghalaya government da Unit Home Minister na direction PBU haina taksin ke Panbayavadi Meghalaya asi India ki ona Christian minority state hong ki manungda mane state asi ki apun mabising ki sada hong botra mangadi Christian laidang chale Meghalaya the Hindu asi khwai ki chawba religious minority amaware English ngani taraga mathoi ki census report matungina Meghalaya ki apun ba missing ki sada tara mathoi dasmik manga ani khaktam Hindu na oire Panbayavadi Meghalaya khakta da natana North ki state nifan Hindu asi minority oire Assam dosi Hindu sing minority oire hana state sing asida Hindu sing ase minority status pigadabani ana haujuk Supreme Court da PIL ama file tawtuna lairibane singi district sing da su afaspa lauthokpio sing da leiva la laglub embassies where amade su chandaravana singi district sing da gisu afaspa lauthokpa yavri yangsin bi ana ngase hotel classic grande da pangthoki ba pawmi singu na ba amada ukrul kendrage MLA Ram Uifana phongtokre Marmakatan Haikibada Afasbasi Malem Quadiki Chorba in the democracy of Masaktian Ba, racist over Abadi Quadiki Tamtivo Yakamane. Satisgar Uttarkhand Singba, Maoski Irang labor staging the Ekasichanade. Norris is staging the Ekasichan and Bada Tongana into people when Ubane. Ekasiki Marumda Armin Sing meaning will Kiagi, Ikakumaba Mahan Kibakito Kiat Hokibalake. Naramani for Forest Station Mapandaki Afasbalok Torpasi, Similar and bring a choba credit amani Haratuna. Makatana Lemoriba district Kudimaktagisu, Loktona Bohona Kigani, Abaki Tazabalai Ike. Manipur CM and Brena Yamna innovative weapon with Germany the Tabak Jamalotion and Papakaliva, Tarangasi Yam the top Tarang Amani Hanelawe. Okrul Kendragisu, Labitara Gamaritum Sentin Bada, Yauna Bahike, Tarmada the Losilapata, I won't but Madiswadan Uragani Anasu, Maramakatana Fontoke. Director Gimatakta, Siriba Maral, Yumpam Yaudabani. Jawaharlal Nehru Manipur Dance Academy JNMDA Director bu qualified Waidaba Matik Jadavani Maki Mahota Anubak Permanent Director Amhafiu and Culture Gamari Lenava Lubamana Governor the member of the President of the Fondor Libasi Yumpam Yaudabani and JNMDA Guru Artist Office
staff amasung mahiroi puna pangthokpa pawgi mifam amada phangdorakle mifam aduda wangang laduna JNMDA gi guru namairakpam ongbi hemabati maibina hai hauji academy asigi director in charge on the thopuriba pukrambam bilas ase matik jadabani ana phangdoraklibo wafam asi jamna leibak masa tadaba thawang amane asiguma thawang asi academy asigi guru sing artist sing amasung staff sing na akanba mungda jaring daba phangdokle academy asida hana puramba director adu thabak tage potha khrabagi tungda matam khra ki in charge on punana ba JNMDA ge employee amasung ministry of culture amade sangita academy SNA New Delhi director in charge on hablapane masih hana dagi chanarakba kangloni haujuk sangitnatak academy ge regular chairman vice chairman amade secretary laitri general council nauna semlaba matung hariba makok thongba miyoi singa se lairaba matung da JNMDA ge regular director masana thorang tawjarkani ana mahna makata ke maragasida director in charge oina pukrambam bilas na academy asi chawkana da thorang kaya paikale hana mahiroi chamagam porob lairamba do mahna kan hona duna haujik mahiroi chadruk rom ming chanduna jang launa tamle masih JNMDA ge hana ge film da hanchilakpa choba mai pakpa mane mathangda festival kya mathang bang thokre covid marung da tofam khangda leramba artist sing solo dance festival tribal dance festival of dance drama festival of nat sangitan mahadhomen Maharashtra sing the festival bang thutna JNMDA asi mating leina thabak tawri abaji karan gre outwardis amadi guru sing SNA gi tirak pawthak matungina contract ta haptuna tambiba amsung production gi thabak sing kaidana chathare phiba masida kari mata khangdaba lup amana singthani orba culture institution amaba ikaiba pina na bakona bani amade yamna lebak masa ta daba thong amani haina lawi haire Southern Angami People's Organization ki Joko Beli dabi param chade nupi maro Manipur ga jumlo nariba Nagaland ki Southern Angami People's Organization sefona Manipur gi Sanapati district ki manung chanba Joko Beli bo makhoi ki customary lamni aina dabi tawriba se lam karamba hen badagi ne aina old Manipur nupi param na lawe Komjali singa makasani fani phoga mathoida matapadu gi loima fu British na Manipur amasung Nagaland ne gi kam khai nauna semdok pada Joko Beli gi Sarukhom thokwa ge saruk ani de Manipur gini an mai ge ani da khangan ki palai Joko Beli da ukurung gi tanglaba siroi lili ga manaba lai makhal ama thengna badage bawda mama state asigi tejiloi sina phongdor badagi komjal singa maga champan marhugani panda lai khitraba Chief Minister RK Joychandran sahi adagi July angan badan national paper amada Joko Beli Manipur gi lamni aina phongdok lobada Southern Angami Students Organization agan mamongda janing da phongdor ke Maduda Jelikyangdong Union Assam Nagaland amasung Manipur na China riba Joko Beli asigi sarukhom thokbaki anina Manipur gi lamni saruk amana Nagaland gini haina matam amagi kholau se phongda sengdoke palaikre asigum bangang khoi lamgi sai na riba sing matam chanlo chinana ba khona ba watki badagi haujik Nagaland amasung Assam ani gi ngam khoi lamda ongkhana batoina thokle Manipur gi wanasu ukrung gi jasami da Nagaland police ka Manipur gi yelhomi khuncha singda aki tujung pohan gi bathau ikui kudana thoki balaire Joko Valley International Tourist Center amwer badagi lam karambada haleng traba Southern Angami Students Organization amade Southern Angami People's Organization ani loktung natuna Joko Valley bo makhoi lamni han dabi tawriba simaram chade Manipur lai na hiram asida puksel tingna Joko Valley da semkaliba infrastructure amadi nauna hangliba police outpost Manipur gi lam manung dani habdu Nagaland lenga ta khangana da bahona pham thoge Joko Valley ki wahuk dagi sefona Imphal Dimapur lambi da matam kaktaba ban kauram badagi Madam Kragi wana handokle ana lauthora kiba asida Guwahati natragana ate state kya dagi Manipur ki tangai fatrapa palung kya pusilagli wa truck driver ana layang natragana mahi tampi ki Guwahati tamna chanariba singna Joko Valley ki wathoga se laikhai ama tari fawbada Imphal jeri lambi da wana chatok sasin tawbina nawa All Manipur nupi marna pel tawrakle Adidas na FIFA World Cup 2022 ki ball puthokre Sports wear ki join Adidas na Irai no bida FIFA World Cup 2022 Qatar da pangtho katoriba asige official match ball Al Rihala auna be matung ina puthokre FIFA World Cup ki dambak Adidas na puthokpa ball andaki asi thar ka taraga mari chobane andaki Al Rihala mingthon ba ball asi mamangi World Cup singda sindaki ba ball singdagi yana khongjal changna chat pangam kada ba ball makhala ma koina Adidas na tam changna design torga puthokpane Arvik londa khongsat aina khangna ba Al Rihala asi katarge Firalabadi basak naiba fee singki architect jumpam orga puthokwa ball gi design ne ball asi water based ink amadi glue naraga puthokpa anbo World Cup ke ball oire atopa editorial gi kalam madana mausa gi khosem na kai tharak labada ka tong tuna fura dalam da leiba punje mahing chanafam laigadra
Miyoiba kunai amada sanglibasi senadaba firot chanadaba chinjak lainaba jom zip card sel khara khakaduna te haibasi nauna ningsingnaba matam oire hingbada khwaidagi maru oirebasi miyoibaga mahosagi khojemga afaba mari thamba adune aigoi miyoiba masel khakta pangtin tinaba pau faunaba khaktana malemasi oirakiba nate aigoi hinglibasi mahosagi khojemga loinanani haibasi khak kauroidabane aigoi fangliba numitki manghal maisa ising nongchit haifal laipan punamak singasi amaga amaga pau fogdok notuna amana amada akaiba amada pinadraba matam adudane yam nungaiba malem o atmo oirakadori basi adu hauji ke khunai asida wofam asi thabak ton thok pa haibasi araibu oibra haibadudi nate migi khaunau to yaukhroba pot fofa munduna charage hainaraba matam asida maujagi khosem buluna tawgadaba migi masing likna thokani khalle ngasidi laibaga amaga amaga sakot labjen tanarakpa amadi aigi noainaraba honarakpada maujagi khosemda akaiba pirakpadagi aingasagi khal ngakpa ngamnadre industry kia lingkhanarikwa information and technology chawkhalakpa gari ki maikhu plastic koila mai thabana chengba kya sing asina ngaside namitaki lakpa ultraviolet ray ngak thokna da lairiba ozone layer asi pathartuna malemda sabagi chang wangkhalakle global warming asina maram oidan state asida amuk fobu oikidirba mawngda handak sabagi chang wangkhalakle mairoi sing nungsagi masa khangba ngamdabadagi mai tamba ngamnadre masina sum chatharaklabadi malem asida miheba khunai kana su hingba ngamboidore Matamatu information technology khulaising amati afobo scientist amatanasu kanbak ngamgada pamande phibamatu yoroklabadi hauji ki hingna bagi lanpamda hana sunariba angam ban munariba sanja tumja tawnatuna furadalan kartong tuna nuaina hingliba punsi mahing asigi sanafam laigadoribra matamatu da sehelna pangkalna isa itom thagi oiba hingna bagi mafam sinba ngamgadoribra wahangsing asigi paukhum ekoi isa isana pijaraga isagi apikpa wakhalonda thadok minarase mahusagi khusim bangak senduna nungaina punna hingminana bohona rase masi wehna bohona bada lengaki oiba afaba policy amasu semba change makatarakwa atopa editorial ki kalam amadada midai novina midopta mayum pan bagi sang wangkalakwa manipur gi konung oriba imphal sar asi bharat ki tongan first state jingdagi sangsilakpan nan manipuri jingna bongku kupsin khraba haibadu oire loinana sahi kya lamda masida marhatta thon leiba kya ama yaure makhoi lamda masida laitana leirakwa asina maram oiduna lamda masigi yalawmi wariba singagi marakta charu maru nabagi thak asisu yamna wangkhalakle midai nufisina nan manipuri mayang kya damim panbagi thabagasi nomagi hangkalakle maroi ne infan manung amadi akoiba mufam sinda bara sandok laga nan manipuri kaya thamlakpadagi charu maru nabagi thabagasi hangkalakibane miyoibagi punsida life water sembada kanana su khutingin ba yade hairabasu masina masa gi furupda yamna chauna kahelagi ngasi manipur mitai ningol kya nan manipuri kya da mayum pan kibadagi makhoina masagi horokpam kautorake masamak mitai ni haiba do kaukhiduna makhoina mayum pan ke furup adugi miyoini haina lauduna aikhoida mangjaba kya amalai hauju khwaidagi hena nuwaitribadi lamda masida changlakwa nan manipuri kya na mitai nufi kya lauraga manipur ki tongan ba mafum kya da lam lairaga jumling dona lairagliba asine makhoina lamda masigi ningol lauraga masa masuk poktuna matam khra lairam laba matungda nufi edu bondok piram laga satki ba kya amasu yawe asumna aikoi ki senglaba ida yan changlakpa asina jati asigi asengba masak maksilakna bagi asoba maram amba oi manipuri gi oiva karigumba thabak ama pangthokpa matamda mamangda mayum pankeba manipuri ningol gi masa aduna marivak manipur gi damaktani haina pampom tingna sarugyaningde makhoi manipuri masana tab atoba jati amagi masani haina khanduna lai maram aduna mitai nufi kya nan manipuri kya amada karigumba khandava amada yawtana mayum pan bagi sawang khalakpa asina manipur gi damaktadi asoba pangsaba ama haibadu oi maduna tangai fadana aikoi gi mama fa mafung mafwa singna aikoi gi mitai lesawi singbo mapal lamgi mioi singda mayum pan kidana ba khona ba afaba oigane ngasi bharat ki tongan ba state ki hamarom da lamda masigi mitai ningol kiya ong khiduna leigre makhoi jumnak sagai hondon miram da mayum pan krap matuk da baram dange wafam di laira dana imung marung mama mapa amadi masin manaw fa ba kaw thopgi thong ke ngasi mak adumak thoklibane yariba makhaidi aikoi i masel marakta jimban bagi labida khongdamin aduna mami samjalaklava mutkhir kadawraba aikoi gi furup asi kanana ba hona gadabane amoromda bharat sarkar ki mising jamdana ba habidi bar control to bagi thorang asna aikoi gi manipuri sing jamna chokale habisisu aikoi khak kawroi dabane adu ngasi aikoi lamda masida changsilakliba midop sing lam yon bagi hainabi amasu laire masi thadok ta tarabadi nan manipuri sing da level laitana lam jolakpadagi makhoi gi khongda pampiba oina thokiduna mamai thangdati mitop mian cha sina khulingtuna leiba leba ka haibadu oiduna lawmapu yona talakpa haibadu oiduna jambu oiriba aikoiba mitop sina nongmadi choidana tantorakani habaji khangna isana isagi ingkhol saigong nungbu chena sambal khaba tai
loina mitai no fina mitop ta mayum panba amade mitop ta lam ye yonba ase ekhoi tok patai atopa pau amadana Madhya Pradesh da liquor ki mamal jamda handarakpada hanagis minister Uma Bharati Degi sathi ming sanglakadore India ki Madhya Pradesh state da hana jolamba judagi ka hena hantana ahongba mamal da ngasi dagi jon bahau kre new liquor policy ki makada ngasi dagi hona state asida makal kuding maki using hokna jon ba haurakpada state asigi hanagis minister Warambi Uma Bharati na sathi ming sangsina ba sem sakre Uma Bharati state asida yu jonba thingba amadi yu thakpa thingba ki khola ko ya lauduna lakhibane haukiba sahi tara da Madhya Pradesh ki miamna state adugi smuggling taw miam takthokiba amadi atoppa yumno na ba state singdagi makhal makha kya gi aina jada ba fochai sing johnson bagi thabak tagi ngak thongna ba asa tawduna lakhibane masiga loina state asida hu sing johnson duna haukiba sahi khara asida miyoi kya asibagi kya da tahning khrabani atobo BJP ki lusing ba laingak asina khangsin usina dana laithokli haire ngasi hadagi minister Uma Bharati na mahaki Twitter da thadoropa warol amada ngasi dagi haukiba new liquor policy asina state asida yu marang kaina phangandul ju thakwa amade yu jon phamsing masing hengat halagani asigumba rulasi gi bayuk state asigi no pisinga leptuna lakhibane arhibeda content sing asigi marwaiba pau khara asigi pau damjariba mariba local YouTube channel amade Facebook page asidagi yang biri pupunamak pathagajari channel asina donda kanarabadi subscribe to be subscribe to be like and share to sukawi gun pramakpo ambakana thagajari